Hausa yuki pung tari makai tari Manipuri da pau tabirsi. Akaswani Imphal Ningthoukhongjam Suni na pau pajari ahan batambar hoiba pau. Femina Miss India lisingani kulhumdoigi grand finale ngasi Khuman Lampak Indoor Stadium da pangthoklagani. Haukiba pung kun marida Manipur da COVID ki anoba case amata thengakide amasung Pradhan Mantri Narendra Modi na ngarang Guwahati da lupa koti lising 12 gi sakhot thorangi project khara sangakhre kharna jatra hunkhre. Femina Miss India lisingani kulhumdoigi grand finale ngasi Khuman Lampak Indoor Stadium da pangthoklagani. Masida leibakasigi tongan ba rajya kayadagi lakpa contestant kuntra na saruk yari. Manipur gi oina Thaunaujam Strela Luwang saruk yari. Thaurmasiga mari lengdana ngasi numijung bada thauram loidriba phauba lambi asida gari chathok chasin tawbada ahongba khara leiragani. Traffic ki SP gi cherol amana hai VVIP natraga VIP gi gari sing indoor stadium mayagi kha thangba gate lomdagi changba yagani. Titanium, platinum, gold amasung silver ticket paiba singna awang thangba maikai gi gate number 9 IRB romdagi changadabani. Lambi chathok chasin gi mawong asi lambi chinbagi matungina ahongba khara leirakpa yai haina traffic control room na haire. Haukiba pung kun marida Manipur da COVID ki anoba case amata thengakide. COVID-19 common control room na thokpa cherol amada hai ngarang mioi 13 ki sample test tawbada mioi amata positive oiba thengakide. Hauzik rajya sida COVID ki active case tara leiri. Amaromda leibaga sida haukiba pung kun marida COVID-19 gi anoba case lising 13 chama thengaki. Haksel mantraloy na hai mioi lising 3 hena laichet asidagi pagalaki. COVID ki active case punna lising 9 hena leiri. Laichet asagi pagalakpagi changsada marpudra nipan dasmik taret chinoni. Internal Quality Assurance Set Lilong Hauribi College amasung Intellectual Forum North East na punna sinduna ngarang Lilong Hauribi College ta INA Tricolor at Moirang with special focus on Naki Ahmed Chowdhury and Unsung Hero haibasida khanani bagi thawrama mapangthokare. Thawramasida Manipur State Minority Commission gi chairperson Muhammad Anur Hussein amadi Lilong Hauribi College ki principal Muhammad Rezuddin Sheikh na amasung sangnariba mioi kaya saruk yaki. Bisnupur jila gi Isok Jawa Lamjaudagi kharsa hatpada chenaba mioi mangarang police na fare hairi. Police ki pauna hai mafam aduda mioi khara nongmaiga konana satan ba changkhre haiba pau phangbadagi mafam aduda changsinbada mioi du nongmai amadi kharsa amaga konana fakibani. Lilong Police Station ki manung channel leiba Lilong Nungai Khunokdagi mangkiba Muhammad MD Amar ngarang sina phangle. Police ki pauna hai mioi adu ngarang ayuk Nungai dolai thabi lokol da chingnaningai eba mawongda sina phangkibani. Misi asiga mari lenana mioi mari phagatuna makhatana wahang pahong chathari. Kamjong jila gi sasak battalion na Assam Rifles na jila adugi Nambasi Khunokda somilama mai chalukpadagi kankre. Assam Rifles na mafamadda thuna yang changsinduna mai chakba adu sandorakadabadagi kanki asiana thokpagi pau leite. Kun Subas State Level Wushu Championship ngasi Bisnupur jila gi Thinungai da leiba Iwudaw Loya lakpa laisangda pangthoklagani. Bisnupur District Wushu Association na sinduna pangthokadaba championship asi hodokpagi thawramda All Manipur United Club Organization amuko gi President PH Nando Luwang amasung Wushu Association Manipur gi Founder General Secretary M. Biramani Singh na hodokani. Pradhan Mantri Narendra Modi na tha khudingi aroiba nomaijing numita Akaswani gi thongda sandokpa magi pungningi wa Man Ki Baat thauram tha si aroiba nomaijing numita tangkak chama suragani. Program asi ing kumja lisingani 13 gi October 3 Bijay Dasmi numita hodokibani. Haudik phawbada edition marputra mapan sandokre samasuba edition asiga mari leinana Akaswani na maruina Man Ki Baat na Bharatpu awonba porakna ba honabada piriba ithilgi matangda akhanaba thauram paring ama sandokli. Tabiriba pawasi Akaswani Imphal dagini. Pradhan Mantri Narendra Modi na ngarang Guwahati da
lupa koti lising taramathogi chakot thorangi project khara sanga khare kharna chatra hun khre Sri Modi na ngarang Guwahati gi Saru Sajai Stadium da pangthokiba thorum aduda project sing aduda Brahmaputra Tural mathakta saba Assam gi Palasbari amasung Saulkuchi samnagadaba thong Sivsagar da leiba Ranghar samgatpa sagatpa amasung railway project sagatpagi thabak sing yauri Madugi mamangda Pradhan Mantri na awang nongpok Bharat ki ahanba All India Institute of Medical Sciences AIIMS Guwahati miyam da kusinaki amasung atopa Lalbari Nagaon amasung Kokrajhar gi Medical College ahumzu sangaki Pradhan Mantri na miyoi lising tara hena saba bihu jagoi shu yengki Finance and Economics have hiramasida numit humni gi oiba malem thaki mifam ama ngarang nai Delhi da loishin khre yesaf ki makok Air Chief Marshal VR Chaudhary na thorum aduda athoiba mitung oiduna thorum adu loishin ki Ngaksel Mantri Rajnath Singh na haukiba yumsakcha numita mifamasi haudokibani mifamasida sagnairaba policy maker academics amasung sarkar gi mihu chahum yankhai hena saruk yaki America UK Japan Australia Sri Lanka Bangladesh amasung Kenya dagi mihu sing saruk yaki Jammu Kashmir gi Jammu Division gi Udham Jilla da food bridge ama teklakpada angang yauna myoi humphuni toi shokle haidi Akashbani Jammu Pawmina hai myoi humphuni toi sigi manungda kunmanga di Phibam luna lady Makhoi Udhampur District Hospital da makhatana laying naba pukre taruk amana Government Medical College da akhanaba laying chathari thaudogasi Udhampur Jilla gi Benkhul gi Beni Sangam lamdam da Baishakhi kumai pangthong lingai manungda thokhibani Food bridge asida masing yamlaba myoi sing sasinbadagi teklakhibani Pradhan Mantri Narendra Modi na ngasi numidang pung 9 da Doordarshan gi National Channel da sandokadoriba Dharohar Bharat ki haiba hiramasi yengnaba miyam da hairi Twitter da thagat pawarolama da Pradhan Mantri na hai tangkagasi ani thong sandogliba documentary asi leibak asigi ina kulaba sanskriti gi machak sing amasung leibak asibu ningtamnaba honabada thawai katkiba ningtam lanmi sing adugi mafam da katpa shraddhanjali ni ngasi pongba pausi singi maroiba pausingi damak housing Thokchom Ramida leire Ramida Thagachari Suni Sajibu Cherau wagi Imphal da press suti oikibana ngasi Imphal da pauchi amata fongnadre adumakpu chingi jila sing da fongba pausi singdi fongnari Tamenglong da fongba chamda Bharat Sarkar na NLCNIM amadi NNPGS ka unakre makhataba wari sabagi matam leptri amasung Femina Miss India lising ani kulhumdoi gi grand finale ngasi Imphal da pangthoklagani haiba pauna pauchi asigi headline tawduna fongli Tamenglong Times sana awang nongpok Bharat ki ahanba AIIMS All India Institute of Medical Sciences Guwahati ngarang Pradhan Mantri Narendra Modi na sangakre CEO na fongdokpa bogus electoral roll lising yankhai taret ko humpu manga muthat kre haiba pauna ahanba amasung ani suba headline tawduna fongli Churchandpur Jilla da fongba Masauna Thar Nisin to Hiltu amasung Manipur Express tana Churchandpur AC ki MLA LM Khaute amasung khulgi luchingba singna Chief Minister Nongthombam Birenga Khopum Forest Reserve ki matangda wari sanakre haiba pauna ahanba lamaida maru oiba pau oina fongli Femina Miss India lising ani kulhumdoi gi grand finale ngasi Imphal da pangthok lagani haiba pau asina Masauna Thar amasung Nisin to Hiltu gi ahanba headline da ngapi gani ahanba headline da maru oiba pau oina fongli Suni Thagachari Ramida aroibada maroiba pau amukhana Femina Miss India lisingani kulhumdoi gi grand finale ngasi Kumal Lampak Indoor Stadium da pangthoklagani haukiba pungkun marida Manipur da COVID ki anoba case amata thengakide amasung Pradhan Mantri Narendra Modi na ngarang Guwahati da lupa koti lising tara mathoi gi chawkhot thorangi project khara sanga khare khara na jatra hun khre paulujare